ANSAM Leingakki office Thingjinba Houkhre mobile data service internet Leingakna Thingjinba amasung state asigi college singidamak contractual basis ta assistant professor chamaga marfudra hamnabagidamak pangthokiba interview gi result ngasi phawba haidoktre haidaduna All Naga Student Association Manipur ANSAM na internet hangdokpaga loinana interview asigi result lauthongnaba Leingakki maikaidagi thajaba pikhrabasu thabakta onthoroktre haina mangjongna khangan khibagi matunginna ngarang dagi chingi district singda laiba Manipur Leingakki loisang sing Thingjinbagi khongjang changsinba Houkhre khongjang asigi manungchana ANSAM gi General Secretary angte sang maringna luchingba mahiroi lup asigi volunteer singna Chandel da laiba tongan ba naga furup ki mahiroi singi lup singsu saruk yaba tim mamana ngarang Chandel district ki deputy commissioner gi office yauna district asida laiba Leingakki office sing solon sinkhre khongjang asi ngasi fawba chathagani haidaduna ANSAM gi General Secretary angte sang maring na hai Manipur da ngasi thogliba irang asigi awaba sing state asida lairiba naga sing nasu khangi adubo irang asigi mingda Leingakna mobile internet Thingjinba amadi assistant professor chamaga marfudra gi result haidoktaba sidi yaningde iram asigi matangda ANSAM na chief minister masamaka unabada mobile internet thingbagi order handokani haikhiba matam adusu loikhre adubo internet ki athingba hangdokpagi order thokpagi mahutta athingba si sangdokhanbagi order oina thoraklei loinana recruitment ki process pumba loirabasu assistant professor chamaga marfudra gi result haidokpagi matangda Leingakna pikhiba wafam adusu ngasi fawbada thabakto onthoroktre haikhe maram asina ngarang dagi khongjang asi ahan boina sangsinba hobadai khongjang asi sangsilaba fawbada Leingakna tabidrabade masidagi hena kanba khongjang kaya sangsinaba ANSAM na sem saba loire haikhe